Gwaltabigi Thaudok adugi matangda Governor na Manipur gi miyamda lale haigedabani haiba wafam yauna Makok Thongba official sing from Thadokadabani haibagi wafam Ministry of Home Affairs ki official Singga unabaduda marik chumna thamkibaga loinana wafam sing adu Ministry of Home Affairs ki official singna Makok Thongba Singga hiramasigi matangda Khannagani haina Phongdorakle haina Coordinating Committee on Manipur Integrity ki convener Kuraijam Ataubana Phongdorakli Cocomi ki convener Kuraijam Ataubana luchingba lup asigi Thongmi Tari na Saba Tim ngasi ayuk pong taramatoy minute yang kairom tabada Imphal gi Berti Candidate International Airport ta tunglaki Tim aduna Imphal da tunglabaga Ministry of Home Affairs ki official Singga ngarang unakiba adugi matangda Kuraijam Ataubana Paumi Singda hai Haujik Manipur da oiriba fibam asigi matangda ngarang Ministry of Home Affairs ki official Singga unakiba adu mahayanba amani haina lawbayai Ngarang Ministry of Home Affairs ki official Singga unaba aduda haukiba me ahumda Cocomi na sinduna pangthokiba miyamgi mifam aduna lawkiba warep haujik thokleba Gwaltabigi Thaudok amadi Thaudok asiga mari lenana Manipur gi miyamda Governor na lale haijagadabani amadi state asigi top official sing resignation tawbagi wafam Cocomi gi maikeidigi pukhatki Manipur da thokleba irang asi compromise tawba yaroidaba wafam sing maru oina narco terrorism Umangilam Kopchilakpa, Niom Kaina Changsilakliba, Mitop ki wafam gi matangda, Cocomi India Langakta, Kupna Kangan Bagaloinana, Makatan Asigumba Fibam Asi, Laksananaba, Taksin Kigani. Hiramasigi matangda, Makatana Warisana Kigani Haina, Mahakna Funduki. Government na deliver tawgadaba issue ngakani madu akoina create tawbo ponate aduga create tawreiba kangbu singdo akoina control tawbu sungambagi enosu leite aduna government na magi ultimate authority mana oibunina government da tahonna na ba hona ba habsina akogi purpose oire aduna madu pursue tawbo hobuni aduna makhata na akoi engage tawgini coming days is a soidana adugi process ama moina su tawrani akoina su dum further tawgini Manipur gi miyam na khorang ngai ga laiba chahi ni faraba Manipur gi issue sigi turning point ama koi phangba ngamgadra haibagi thajabadu Sapsan later. Manipur Huzik, Miam Yam Penadana Lady Bastir Sig identity challenge the Wigi Potsi, Masisho Ilaina, negotiator or Galoshan Biaport Uide, Masigamen, Kisai Tagi, Chapchaba, Miamna, Penagadaba, Action Karadi, Lobot, Matotai, have a do which Chantami, my higher upsta, Tangalakanda, Khannagani High. Madugi dis of Chaba, result ama, Jewish Sweden, a quilak, and result Pong de Konja, don't know from the late.